New Delhi gi Pragati Maidanda haukiba September 16 dagi haukiba World Food India English ngani kun manga ngasi loisilagani hairi Manipur lengak na thoram asigi fourth event oina partner state oina saruk yaduna Manipur gi mingchat purakre Manipur lengak ki forest and environment horticulture and soil conservation agriculture trade commerce and industries the Manipur Food Industries Corporation Limited na chingba department sing na punakut samnaduna Manipur gi mahut sinkibani thauram aduda Manipur gi chakcha yuthak amadi state asigi food culture amadi food processing da investment taunabagi achauba role thamnaba hotnaba da agriculture sector gi industry gi marakta afaba mari sing miyamda uthokpa ngamkhi masina collaboration amadi integration gi sector animakta kanba piba ngamhale Masigi mathakta agriculture value gi apunba chin ama semba ngamhalle event asina pot puthokpa amadi leigadaba haibadi business to business ki khudong chaba piba ngamle haire Manipur gi Potthoksing da buyer singna phongdorakpada GI tech fanglaba chakhau kachai champra serakhong gi morok amadi Tamenglong gi Komla Singh Kyamna Pamnaba Oiki Loinana Yendem Maroi Nakupi Napakpi Saugri Kihom Kiwi Haiku Wild Fruits na Chingbagi Sing Masing Yamna Launaba Order Pirame Hairi Ukrulgi MS Kahorin Farmer Producer Company Limited ta Pot Labor Singna Avocado Metric Ton Kun Sing Metric Ton Kun Umorok Kezi Lising Ama Kachai Champra Kezi Lising Amaga Chamangagi Order Torame Hairi Amaromda, Tongan ba potlam sing supply taraknaba Memorandum of Understanding MOU khutiak pinaba pambagi phongdok lambasu yauri yamna top pa makhalama hairagadi Manipur gi stall da whiskey ama oiriba chahi liraba sekmai yu gi gentleman club brand ama hangki masigi su tongan ba state singdagi lakpa Meeoi sing Delhi dagi yauna dealership oina ba hairakre hairi Global platform da ngasi B2B gi chances mayam pe duna apoi gi promotion amadi plus apoi gi business ki mode hangal hana bagi da makta chance bi bagi da makta commerce industry department bu amuka hana thaga chari ayo mayam ano technology mayam ano urok da pochai gi ano ba wakal